ngasi numida waram phongkhiba tongan tonganba manipuri sifungsing amasum thokhiba thawdo athoksingdagi maruibi I pausing miyamna thamjari ahanbada paujal pausidigi lokhucharaga Indo-Myanmar border da Khut thoknabada KNA B3 Tampak ki Lalhouba mari sire Indo-Myanmar border Myanmar ki Lalhouba ki National Army ki taruk sire Manipur Tampak ki tongan Lalhouba singi mari sire hairi Press the Pangba Tazabi Aba Pawamada Indo-Myanmar border Kuki National Army B Amasum Manipur Tampaki Tuan Lahulup Singi Marakta Akan Mamono Kutona Biki Taudo Amada Kuki National Army B Gi Miyoi Tarukshi Kibagaloina Karaman Asu Apananki Hadi Taudo Dugi Makasa Tarapoina Nasi Ayupung Tarugrum Tapa Matamda Indo-Myanmar border Gi Myanmar Maikairum Tangbada Liva Lalimda Amukhana Nakalani Gi Marakta Yamna sauna khutonaki nakal ani da khutona bigi thawdo odu da Manipur Tampak ki Lalhouba singi kadar mari Leikhidre hari pausida thawdo odu da Leikhidre ba Manipur Lalhouba singi kadar singa duri People's Liberation Army ki kadar ama Pripak Pro ki kadar ama KCP ki kadar ama amadi atopa kadar ama dudi sabsana khamandri khutona bigi thawdo odu da Leikhidre ba PLA ki kadar du Captain Golu oiramba yai hari aduga thawdo aduda KNA bigi kadar singna phakiba kadar adugi mapana mitai aduga mamana lusaini hari hauji khothona bigi thawdok thokpam oiriba Indo-Myanmar border tongan ba Lalhouba singi marakta yamna saun unkhatna ba lairi hanisu pausna makhatari atopa pawmana CM sinbagi wafam democracy ni na MLA singa pamani ningol sakoba mamangda tolo pension amadi IDP singi lupa lising amam pitholagani Sub Minister N Beren lusing ba lenga asigi mihut kang buwa man center ki tuan ba lusing ba singa una duna state asigi irang lusin na buwa pham kya takshilamba ga loina sokka thawrang gi lamda tuan ba project amadi fund kya pi tharakli masigi damak to Prime Minister Narendra Modi amadi ba Amit Shah bu awang wa thakti ikai khumna bu loina thagat pa pongdorakli Ngasinungtil Minister ki Secretariat Darbar Hall da pangthokpa pawmising unaba mada Prime Minister Narendra Modi na lusingba lenga asibu thagaladuna Chief Minister na hai haujik thoklib irang asi miyam gi thawjal gi phibam khara fagalakpana Delhi da numit khara ni satuna irang asi gi matang da khanabaga loinana tuan ministry singna project kya pirakli pawmising na Chief Minister sindokpu gi wapam asina lengak paiminari besingi marakta mase tarabra haina hangbu hangi pakum piraduna en birena hai wafam madu mahaka mari lenadi democracy satpaleba ama oibanina MLA singi apamba du tawbuda akaibeleti mamang da paliba lenga sigi minister sindok senjin tawbi wafam lei haibadusu hauju phabi oina dis minister sinbagi wafam leiti haina phungtuki lakadoriba ningol sakoba madi Diwali gi mangoina Manipur lenga ki makhada leiriba employee singi tolop October 30 fawgi manungda pitholagani loidana thabakta gi retire satkraba miyoi singi pension yauna internally displaced person singda lupa lising amamam pibadusu mangarak suboina numit asida pithokna ba thawrang loire loidana internally displaced person singi dauna sagada ba yum lising tere ki ayabasu pibaga loidana tongana lupa lak mari su pinebe ki ayaba Ministry ne sanction torokle haina phungdokhi center ki maikedi ge pirakliba tuan ba projects singi matangna palladuna Ministry of Road Transport and Highway na National Highway project yang kai pakhat per ayaba pirakli kilometer lising amaga kunga taruki manungda project nifuga mari highway de kilometer samapan ga ani gi oina state sigi singi district sing cover toragani National Highway sangat pagi paring the work allotment tawdaba lamgi sayena ba leibe singa dusu ayama lusin baga loinana NITCL gi makad ayaba lorga thabak suba horagani masigi mathakta state asigi singi district headquarter gi akoibada kilometer 3 tagi taraga mati phawgi marakta concrete road semnaba Tampak ki Imphal amadi masigi akoibada concrete road thabagi thabak athupu matamda hognanaba lupa crore samaga humdraga manga gi sanction tarakli concrete road semnabi ki tender notice loire hairaduna nongsingi phibam phagalakpaga lambi semnaba thorang loire Minority and other backward classes ki Minister Kiren Rijiju ki unaduna state ki sana khona bigi lam hena mapangal kan khat hananaba lupa crore sani gi yankhairom sangba football stadium ama sana bigi ayaba pirakli tha sigi manung semba haunanaba mafam thiri haikenasu pausda makhatari amaromdana Kuki mite amadi naga MLA singi mifam gi waroisin hausu phawi oina pham mangamdri
Thasi ki taraga manga the Ministry of Home Affairs ki miyeng makha Manipur State Legislative Assembly ki member oiriba Kuki Naga amadi mitai MLA singi marakta Manipur sathari irang siga mari lainana satakhiba wari sanabagi warishin kari lairabagi haina hangwada hauju phawbi oina sab sab warishin khangma ngamdri haina Chief Minister N Berena phongdokre Babu Parada leba Chief Minister ki secretary ta pangthokpa pawgi mifam amada makna hai phamkiba mifam adu ki matangda Press Information Bureau PIB na Thadurak Libasirol adu official oibu wafamni Maduna tabu wafam sing hauju phawbi oina phongdok palaitri Central Government na thoklibi irang sigi warishin athuba matamda purakna bokhotnari haina phongdokhi nakala maromda United Naga Council UNC na Congress lenga ki matamda nauna district taret hapsin kiba du hana gi phibamda hanjin hangadapani haina pangthokiba center lenga ka satakhiba wari sanabigi warishin purakpa ngamkhidriba matung senapati da amu hana phamgani haibasi asumani district sema natragana hana gi phibamda hanjinba haibasi wari sanaraga khangadabani Maikai ahumgi marakta wari sanaba haibasina khwaidagi faba lambini hairaduna district nauna punsinba amadi punsindaba haibasi apamba amasum pamdaba kangbu tongana leibanina wari sanabani hena mathau tai masida kari warep lawrakadagi haibaduri matam ngaikisi hainasu CM na phongdokhi atopa paomana haukiba pung kunga marida nauna dengue case nifu hengalakre dengue na naba apunba masing lising amaga satreka kungo humdo yokre Malem gile vaksin matuna sandora kiba COVID-19 pandemic ki phibam phagalaktuna Manipur gi miyam na mausa gi punsida hanjilakpa kuidringai hauju phawar sab saba hidak puthoktriba kangna thukanba dengi laina amuk mayukna duna laina asina miyoi mari gi punsi mangan kiba ga loinana apunba state asigi positive case lising amaga satreka kungo homdoi yaurakhiba ga loinana haukiba pung kunga mari asida anauba positive case nifu thengnarakre Manipur gi apunba district taraga taruki manungda Imphal West amasum Imphal East na laina asigi positive case masing khwaidi ki wangni haukiba pung kunga mari da Imphal West district da dengue positive case kuntraga manga thengnaba ga loinana hairiba telaba pungpham asigi manungda positive case manga puna district asida nifu thengnakhre hauju phawbi goina Imphal West district da thengnaba dengue positive case lising amaga saniga kunga manga sure duga Imphal East na positive case Sahunga nifuga teret yaure atopa district singda hauju phawbra thengnaba laina asigi positive case singi masingna Bisnupur da yangkhaiga mari Thawal da nifuga nipan Kaksingda kunga manga Kangpokpi da mapan Urkhul da mari Sandel da mari None da uhum Tamenglong da ani Kamjong da ama amasum Senapati da positive case ama thengnare hairi Maram asina hairiba district singa sida puna thengnaba dengue positive case masing lising amaga satreka kungo homdo shore ado mainamak Chuchampur Fezol Jeribam amasum Ternopal district di haujuk phawbagi oina laina asigi positive case thengnabagi paulaitri amaromna Chuchampur district satliba sei asigi January thadagi ngasi phawba dengue positive case masing asi samagani pansukre Masigi laina adigi sikibagi report leitri dengue case laiba mafam sing district malaria department na dengue sandokli ba kangdagi ngakthokna ba thabak thorang kya paikhatuna section hotnari hairi amaromdana kombing da bomb nongma yauna khulai kya phakre ngase ayu angan bada Kaksing district police na wabagai Buffalo farm area manakta thibu humbagi thabak sathabada nongmai bomb amadi kapiyari ba maru yauna polam kya fogat pangamkhre Police lagi pangwa pau amagi matung ina ngasi ayuk pung mga rom tabada Kaksing district ki SP Thoksom Bikramjit ki overall supervision makada additional SP Ops Binoy Songtham ki miyeng makada Kaksing district commando gi OC Sobedar S Bilana lusingba Kaksing police station amadi Kaksing district commando gi apun matim amana wabagai Buffalo farm area da thibuhum bigi thabak sathabada inches rifle ama magazine yawa Countryman 9mm pistol ama carbine magazine ahum 36 hand grenade taruk 9mm gi kap yari pa maru mari kapthokraba inches rifle gi maru mari AK rifle maru tara tear smoke grenade ani tear smoke shell mari baufeng handset ama bulletproof ki cover ama yauna polam singadu fagat pangam khibane hari makhasa tharakpo ena paunikhol pausi ri gi to pawmana Tuibong bazar dukan phama nan Manipuri amana tribal nupi masa ama molest toki haibigi wahauda total shutdown satakre sienari bandan Manipuri du KNF Z ki kangbu na phagat ki adubu sien lawraga thadoki haibigi wahauda
Kukizau Belis Volunteer Amadi United Tribal Volunteer na Pianaba Fondo Pugaloina Nang Maikeni Gimerta Ningai Sangdana Batokre. Susampurgi Tuibong Bazar Dukan Pamanan Manipuri Amana Tribal Nupi Masama Moles Toki Habigi Wahauda Kukizau Belis Volunteer KZ BHB Amadi United Tribal Volunteer UT Bihina Ngasi Ayupung Mangadiki Kaukiba Tuibong Bazar Gi Total Shutdown Gi Khongjang Sangsili Khongjang Sokatpasing na ngasi ayuk anganbadagi hauna Chusampurgi Tuibong Bazar gi akoiba lambi singda thoktuna uwa amadi potchai kya lambi da phaijinduna lambi thingki gari tire amadi polam kya mai thaki total shutdown aduna maram oiraga Tuibong Bazar kaithel kanakidi dukan sing thonglo nakhi lambi da gari sing sanakide ka henna pamdam thaudok sing thoktana ba security na akarma section tharang lokhatki adomainamak Chusampurgi lamka proper amadi lighthouse ki area da total shutdown ga mari mami thoina takidi dukan sing thong hangnaki kaithel kanaki school amadi lenga ki loisang sing mahusagum thong hangba loinana mathau tawna ki haidi thaudo asigi matang na press na phongwa paw gi matung ina ngarang ayuk nan manipuri amana tribal nupi masa ama moles toki thaudo odura senari nan manipuri du KNF ki kangbun fakki adubu share lawraga thadoki haibagi wahauda Kukizau Belis Volunteer amadi United Tribal Volunteer na pianaba phongdok pagaloina ngarang maike ni gi marak ningai sangdana bathoki thaudo oduna maram moiraga mara lairaba nan manipuri du sairak pigadabani amadi asumba well sathagadabani haibagi dabi tawduna Kukizau Belis Volunteer amadi United Tribal Volunteer na ngasi total shutdown khongjang asi sathakibani haidi sera sida ngarang numidang su Susampur maike ni gi marak muknarakpadagi KNF ki maike digi nungmai round kya kapthoki ba lekhi haidi Nakalamaramda thaudo asida senari nan manipuri du Susampur Women's Police sangjarakhi bagaloinana ma ki mathakta proxo case ma lokhat bagaloinana makhata ba loge ba thabak sing lokhat pa ukraina Susampur District Police ki maike digi phongdorakli Makasa tharak poina to papa kuki singi damak ta pusilak pa seng bek kun ga tare kaksing lam khaide forkre Hairiba thaudo asi sawrakna ngasi ayuki pung Tareka minute nifuga mga rom taba matam tatatrak amada maring nupi amana lusingduna Khengzoi da leba kuki singi sa na ba pusilak pa seng bek kun ga tare kaksing lam khaida langsai thaunagi thaumi sing na sek tabu matam na thengnari haidi seng adu CDPO project ki thabak tawbi DP tungang koba maring nupi amana purakpani maring nupi asina phongdorakhibe gi matung na seng adu Khengzoi tana pugadabne duga mafam adura lairiba angalwadi ki angang singi sana na paseng ne phungdoki adubu kayam yamna sumbano haibadu aseng bakhang mangamde seng asi kuki singna sana ba pusilakpani haibadi khang mangamle hadi CDPO project ka mari lainana thabak tawriba DP tungang kawi maring nupi asina pauksi sida telephone kutana phungdorakibagi matung inadi seng adu Khengzoi tana pugadabne mafam adura lairiba kuki angalwadi gi sana purakpan hanas phongdoki hadi atopa pawmadana samamnaba lairiba border fencing khabagi thabak khudaktagi lepkadabani Manipur gi territorious nungthi turel phawbani hainariba wafam laina border fencing khana ba honariba center amadi state ta paliba BJP gi thausil yaba ngamlo haina Southern Tangkul Student Unions amadi Eastern Student Union gi mekai gi phongdokre Ngasi Manipur Press Cup ki thangjing wala pangthokiba pawgi mifam amada Southern Tangkul Student Union gi President Yarsui Sok kasung haikibada kamjong amadi urkhul gi mekeda Congress lenga ki matamdagi soiduna laklaba border pillar fencing khab gi matang na muhana BJP lenga na border pillar khana bigi honariba sikudak lepkadabani hiramasi gi matang September kunda Madi Lenava MLA gi kuthangna Manipur gi minister Ayib Sirol Pisinduna border pillar khaba gi thaba lepinaba thamkhrabani madagi ona tainaba October 13 border pillar khaba gi thabak paikhanaba DRP lawba haunaba lenga ki order asi lawthokadabani ki paw gi mifam adu saruk yakhiba Eastern Student Union gi president Wongnau Than Sithung na hakibada Manipur gi territory asi nongpok maikeda ningthi turel phawbani haina ahalaman singna haina dibani maramaduna samamnaba laiba border fencing khaba thaba silepkadabani Tangkol Student Union gi apex body ama oidiba Student Union anigi maikedigi center amadi state ta paliba BJP gi lenga ki thausilasi leptrabadi masida tholakpa apapatagi texak sing lenga asina lenga anina pugodaban haina phongdokhi
Loisilakpo ina topa paum October 15 Thobal district pung 49 ki general strike kaukre. Haukiba September 13 ki numidang wairamda Uripok ta leiba tuition center amada masala wasatkiba Uripok Eboton Sana Higher Secondary School manakta amuba masugi bolero thauduna lakpa sakhangdaba miyoi kharana phaduna pukraba ngasi phawba langla langjin khangdana leidiba Thobal awang leikai sanjanmam leiraktagi akoizam angaugi Thaudo asiga mari lainana ngasi JAC na sinduna Thobal kaithel miyam geba wakat mi phamma masadakre wakat mi phamma du hayeng phawgi manung lengang namadi mari lainaba singna angaugi langla langjin puthoktrabadi October 15 ge ayuktagi Thobal district general strike sathragani haina JAC na lakthokre wakat mi phamma du saruk yakhiba singna phongdokhibadi lehauriba macha sing amadi imung manunggi yengbiduna angaubu tekta kaidana thadokpirahu Kana karigi damakta phajinduna thamlibano haiba play card sing paiduna wakat mi pham sathaki wakat mi pham madura saruk yakhibi angaugi loinabi kiran balana phongdokhibada maki mapu roibabu miyoi khrana phabi khre khanglaba matung wakat payaba mapham punamakta wakat sari ngasi numit kunga mari ni suraglaba phaw mapu roibigi langla langjin amata khanghanbidana leirakpa sina punamakki awasa thingkya pipire Wapu roibana lan kiba kya yauraba sumthoksanaba tanza amuktang ni minungsigi yengduna pibiyu Wapu roibabu amuktang sinabiyu haina pendaba wapam kya phongdokhi JAC gi convener Sorojini na phongdokhibada angaubu thatokpiraknaba kyara khana haijakre aduna October 15 da ayuk pung 5 dagi Thobal district pung 49 gi general strike changsilagani haina phongdokhi haidi aduga tentakna mayamna sunna thamjaramge aduga Hauzik oinadi mayam pau su matang sa lusinjarage amasum mayam puna anauba update ngamina sa national sigi maikaidagi su mayangin maphamda makata na thamjari loinana mayam puna anauba update ngamina si